Churachandpur District ke manung chanba T Lailoiphai dagi ngarang numidang Kuki khutlai paiba shingna Sugnu maikeida bom yaona nongmei round kaya kapshillaktuna attack chatharakkhre. Thaudok aduga mari lainada mafam adugi khunja singna phungdorakpada Ccpur District ke manung chanba napat khulga thangnana leiba Churachandpur District ke Kuki singna khundaba T Lailoiphai village dagi Kuki khutlai paiba shingna ngarang numidang Pung taraga minit taraga mangarom tarakpa adwaida bom yauna nongmei round kaya marum Sugnugi maikeida kapshillakhibane. Nongmei kapshillakiba adu makhatana nongyai matung pungkhairom tarakpa adwaida anirak subu oina attack chatharakkhre. Maduda security force amasong khulngakpa volunteer singna handuna nongmei round khara kapkhe. Thaudok adu thokraba matung ngasi ayok Sugnu police ke team ga loinana mafam adu chatuna yengshilubada Sugnu awang leikai ga naknana leiba lobuk amada bom pokai khibage mafam leiramkhe. Ngarangi thaudok aduda asok apan amate mishi minana chungba amata yawkhide. Central Force Laina Kuki khutlai paiba singna attack chatharakpa asina Central Force singda yamna thazaba leitre napat khulda leiriba Central Force mapigani Central Security Force sing mathau tawhanba ngamloidaba oirabade lokthokkhibana fai haina khunja aduna makhatana phongdorakhe Kuki khutlai paiba singna attack chatharakhraba matung Sugnu Police Station ki Sub Inspector Minabantana luchingba team amana Sugnu awang leikai ge bom pokhai khiba mafamda laktuna spot inquiry tawraba matung thizin humjin bage thabak chathaba hokre hairi Central Force leibsigi manak maktagi ni kape iba bom se ida khoi somna leiba BSF singna su madu chap chaba khangde na handre hoji khoi na lepe mafam sigi hek makha dani bom sina tare gi si labuk to tarambagi tamakta khoi mayam wakhan khatang nena na leiba wani tumba ka taramaga dinga sikari orong buta ba haibadu haiba ngamdre tofum tokbudo phasa security development phasana Churachandpur side se tobina ba haiduna ningsing jari natraga pulap lokthok piro security akhoi kaksing chachu thambiranu akhoi thopa ngamnanga akhoi khungi ngaiba volunteer sing sina akhoi ngakserage aniji apam do ga mena phagani habudo amtang tobiu haiduna ai Sugnu gi maigei dagi Sugnu praja amoina Sugnu gi mayam hamda ai request